ꯅꯣꯏꯕ ꯍꯟꯊꯅꯤꯡꯕ ꯃꯤ 500 ꯍꯦꯟꯅ ꯑꯩ ꯏꯁꯥꯃꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ 70 ꯍꯦꯟꯅ ꯑꯩꯒ ꯗꯥꯏꯔꯦꯛ ꯋꯥꯔꯛ ꯇꯧꯃꯤꯟꯅꯔꯒ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯟꯈ꯭ꯔꯦ ꯔꯤꯖꯜ ꯎꯍꯟꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯈꯨꯝꯖꯝ ꯆꯥꯔꯁꯟ ꯀꯧꯋꯦ ꯑꯩ ꯀꯦꯖꯤ 35 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯦꯞꯁꯨ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯅꯦꯀꯣ ꯑꯩ ꯏꯁꯥꯃꯛꯅ ꯊꯦꯡꯅꯔꯛꯄ ꯃꯤ 500 ꯍꯦꯟꯅ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗ ꯅꯣꯏꯕ ꯍꯟꯊꯅꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 70 ꯍꯦꯟꯅ ꯗꯥꯏꯔꯦꯛ ꯋꯥꯔꯛ ꯇꯧꯃꯤꯟꯅꯔꯛꯄꯁꯦ ꯁꯤꯗ ꯊꯦꯡꯅꯔꯛꯄꯅꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤꯗꯣ ꯀꯔꯤꯅꯣꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯅꯤꯗꯣ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦ ꯍꯧꯖꯤꯜꯂꯁꯦꯕꯀꯣ ꯑꯍꯥꯟꯕ ꯅꯝꯕꯔ 1 ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦꯀꯣ ꯌꯥꯝ ꯍꯥꯏꯅꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯅꯣꯏꯌꯦꯅ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦꯕ ꯁꯨꯅ ꯅꯠꯇꯦꯕ ꯅꯪꯒꯤ ꯅꯣꯏꯔꯝꯒꯅꯦꯕ ꯅꯪ ꯑꯩ ꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯁꯦ ꯅꯪꯅ ꯅꯣꯏꯔꯤꯗꯣ ꯌꯥꯝ ꯆꯥꯕꯩꯅꯦꯕ ꯑꯁꯦꯡꯕ ꯅꯪ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯅꯣꯏ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯩꯌꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯪꯗꯣꯏꯅꯦꯕꯀꯣ ꯗꯥꯏꯇꯤꯡ ꯇꯧꯔꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯀꯩ ꯆꯤꯟꯖꯥꯛ ꯆꯥꯔꯤ ꯈꯣꯠꯂꯤꯅꯀꯣ ꯑꯗꯨꯗ ꯑꯁ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝꯗꯤ ꯆꯥꯗ꯭ꯔꯕꯅꯦ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩ ꯋꯦꯠꯁꯦ ꯇꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦꯅ ꯑꯗꯨꯗ ꯑꯩꯅ ꯍꯪꯒꯠꯂꯛꯑꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯆꯥꯔꯤꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣꯅꯀꯣ ꯑꯌꯨꯛꯇ ꯁꯤ ꯆꯥꯔꯦ ꯑꯗꯨ ꯆꯥꯔꯦ ꯑꯗꯥ ꯆꯥꯔꯦꯅ ꯍꯥꯏꯔꯛꯑꯅꯤ ꯑꯌꯨꯛꯀꯤ ꯆꯥꯕꯒꯁꯤ ꯕ꯭ꯔꯦꯛꯐꯥꯁꯀꯗꯤ ꯈꯔ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯣ ꯑꯣꯏꯔꯣ ꯆꯥꯛ ꯆꯥꯔꯛꯄꯁꯦ ꯀꯩꯅꯣꯒ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯂꯟꯆꯀ ꯗꯤꯅꯔꯒꯁꯦꯀꯣ ꯁꯤꯗ ꯑꯃꯨꯛ ꯐꯅꯌꯥꯝ ꯌꯥꯝꯃꯝꯃꯅꯤ ꯆꯥꯛ ꯑꯃ ꯆꯥꯔꯝꯃꯅꯦꯕꯀꯣ ꯆꯥꯛꯀꯗꯤ ꯈꯔ ꯍꯟꯊꯔ ꯆꯥꯔꯝꯃꯅꯤ ꯑꯗꯨꯒ ꯅꯥꯀꯟꯒꯤ ꯁꯥꯏꯠ ꯗꯤꯁꯁꯦ ꯁꯤꯅ ꯌꯥꯝꯍꯜꯂꯝꯃꯅꯦꯕ ꯀꯥꯡꯍꯧꯕꯨ ꯑꯣꯏꯔꯣ ꯄꯥꯐꯣꯔꯕꯨ ꯑꯣꯏꯔꯣ ꯈꯔ ꯂꯣꯏꯅ ꯌꯥꯎꯔꯝꯃꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯦꯂꯣꯔꯤꯁꯇꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗ ꯇꯧꯔꯛꯄ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯑꯃꯁꯨ ꯊꯦꯡꯅꯕꯁꯦꯀꯣ ꯆꯥꯕꯒꯤ ꯃꯇꯥꯡꯗꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟꯒꯗꯤ ꯀꯩ ꯆꯥꯏ ꯍꯪꯕ ꯃꯇꯝꯁꯤꯗ ꯑꯁ ꯅꯨꯡꯊꯤꯟꯒꯗꯤ ꯑꯝꯇ ꯆꯥꯕꯤꯕꯖꯥꯠ ꯅꯠꯇ꯭ꯔꯦꯗ ꯀꯩꯅꯣꯅꯦ ꯆꯥꯒ ꯕꯤꯁꯀꯨꯏꯠꯀ ꯈꯔ ꯆꯥꯏꯒ ꯍꯥꯏꯔꯛꯑꯅꯦꯕ ꯆꯥꯒ ꯕꯤꯁꯀꯨꯏꯠꯀ ꯆꯥꯗꯕ꯭ꯔꯕ ꯑꯗꯨꯒꯤꯗꯣ ꯀꯦꯂꯣꯔꯤꯁꯅꯦꯕ ꯅꯪ ꯆꯥꯛꯇ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯗ ꯅꯪ ꯀꯦꯂꯣꯔꯤꯁ ꯌꯥꯝꯃꯕ ꯌꯥꯎꯔꯛꯀꯅꯦꯕ ꯕꯤꯁꯀꯨꯏꯠꯀ ꯈꯔ ꯅꯪꯅ ꯌꯥꯝ ꯆꯥꯁꯟꯈ꯭ꯔꯗꯤ ꯑꯗꯩ ꯆꯥꯒꯗꯣ ꯆꯤꯅꯤꯒ ꯇꯧꯔ ꯊꯛꯀꯥꯏꯔꯛꯑꯗꯤ ꯑꯗꯨꯅꯀꯣ ꯅꯪꯅꯅꯦ ꯄꯩꯁꯥ ꯀꯥꯎꯟ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯁꯤꯖꯤꯟꯅꯕꯝꯁꯦ ꯈꯪꯗꯕ ꯌꯥꯗꯦꯕ ꯄꯩꯁꯥꯁꯤ ꯂꯨꯄꯥ ꯆꯠꯄꯤ ꯑꯣꯏꯒꯦꯔꯥ ꯂꯨꯄꯥ 5 ꯆꯠꯄꯤ ꯑꯣꯏꯒꯦꯔꯥ 10 ꯑꯣꯏꯒꯦꯔꯥ ꯁꯤꯖꯤꯟꯅꯔꯗꯤ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯇ ꯌꯥꯎꯈꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯅꯦ ꯅꯪ ꯅꯁꯥꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛꯁꯦꯀꯣ ꯍꯣꯏ ꯀꯦꯂꯣꯔꯤꯁ ꯌꯥꯝꯕ ꯌꯥꯏ ꯌꯥꯝꯗꯕ ꯌꯥꯏ ꯑꯗꯩ ꯊꯕꯤ ꯆꯥꯔꯦ ꯍꯥꯏꯔꯤꯁꯤꯅ ꯀꯦꯂꯣꯔꯤꯁꯇꯤ ꯌꯥꯝꯗꯦꯀꯣ ꯌꯥꯝꯕꯗꯤ ꯑꯗꯨꯒꯤꯗꯨꯁꯨ ꯇ꯭ꯔꯦꯛ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯁꯤꯖꯤꯟꯅꯈꯤ ꯄꯩꯁꯥꯅ ꯀꯌꯥꯝ ꯇꯥꯜꯂꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯇ꯭ꯔꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯅꯪꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯈꯩꯁꯦ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗꯅꯦꯕ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯗ ꯅꯪ ꯀꯌꯥꯝ ꯆꯥꯏ ꯆꯥꯗꯦꯁꯦ ꯈꯪꯉꯛꯀꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯪꯒꯅꯦꯕꯀꯣ ꯀꯌꯥꯝ ꯆꯥꯏ ꯆꯥꯗꯦꯁꯦꯀꯣ ꯑꯁ ꯆꯥꯗꯦꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯛ ꯇꯧꯃꯤꯟꯅꯔꯅꯦꯕꯀꯣ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯑꯩꯒ ꯋꯥꯔꯛ ꯇꯧꯃꯤꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗꯣꯏꯅꯦ ꯐꯣꯇꯣꯗꯣ ꯊꯥꯕꯤꯔꯛꯎꯅꯦ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯖꯒꯦꯅ ꯑꯗꯨꯗ ꯆꯥꯛꯀꯁꯦ ꯌꯥꯝꯃꯝꯕꯒꯁꯨ ꯌꯥꯎꯋꯦꯕ ꯑꯗꯩ ꯆꯥꯛ ꯌꯥꯝꯃꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯥꯀꯟꯒꯤ ꯁꯥꯏꯠꯇꯤꯁ ꯌꯥꯝꯃꯝꯕ ꯑꯗꯩ ꯅꯨꯡꯊꯤꯟꯗ ꯀꯩꯅꯣ ꯆꯥꯁꯜꯂꯝꯕ ꯁꯤꯒꯤꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯀꯣ ꯅꯪꯅ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯗꯣ ꯇꯁꯦꯡꯅ ꯂꯥꯟꯒꯅꯤ ꯌꯥꯝ ꯆꯥꯕꯒꯤꯅꯦ ꯅꯣꯏꯔꯤꯗꯣ ꯑꯗꯨꯅ ꯌꯥꯝ ꯆꯥꯗꯦꯗꯣ ꯅꯁꯥꯅꯗꯣ ꯀꯦꯂꯣꯔꯤꯁ ꯐꯖꯅ ꯀꯥꯎꯟ ꯇꯧꯖꯧ ꯇ꯭ꯔꯦꯛ ꯇꯧꯖꯧ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯪꯉꯛꯀꯅꯦꯕꯀꯣ ꯑꯍꯥꯟꯕ ꯅꯝꯕꯔ 1 ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯂꯥꯜꯂꯦꯀꯣ ꯌꯥꯝ ꯆꯥꯕꯩꯅꯤ ꯅꯣꯏꯔꯤꯗꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅꯦ ꯁꯄ꯭ꯂꯤꯃꯦꯟꯗ ꯌꯥꯝ ꯊꯥꯖꯕ ꯑꯃ ꯊꯝꯃꯦꯕꯀꯣ ꯁꯄ꯭ꯂꯤꯃꯦꯟꯗ ꯊꯥꯖꯕꯁꯦ ꯑꯩ ꯑꯁꯦꯡꯕ ꯉꯛꯑꯦ ꯅꯨꯄꯤꯅ ꯌꯥꯝ ꯊꯤ ꯍꯦꯜꯂ ꯂꯩꯔꯝꯃꯦꯕꯀꯣ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯅ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒꯗꯤ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯌꯥꯎꯔꯛꯑꯦ ꯆꯨꯝꯃꯦ ꯁꯤꯃꯗꯤꯀꯣ ꯑꯗꯣ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯗꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏꯅ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗꯅꯦ ꯀꯥꯏꯅ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯁꯨꯡꯆꯥꯕꯨ ꯆꯥꯔꯝꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯣ ꯅꯨꯄꯤꯗꯤ ꯁꯤꯈꯩꯗꯤ ꯆꯥꯔꯝꯕꯅꯦꯕ ꯅꯨꯄꯤꯒꯤꯗꯤ ꯍꯔꯕꯦꯜ ꯂꯥꯏꯐ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯅꯦ ꯄ꯭ꯔꯣꯇꯤꯟ ꯁꯦꯛ ꯑꯗꯩꯗꯤ ꯑꯃ ꯃꯈꯜꯁꯦ ꯃꯌꯥꯝ ꯆꯥꯔꯝꯕꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀോ ꯑꯩꯈꯣꯏꯅꯅꯦ ꯁꯦ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯦꯕꯀꯣ ꯁꯄ꯭ꯂꯤꯃꯦꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯣꯜ ꯐꯨꯗꯁꯇꯒꯤ ꯐꯪꯕ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒ ꯄꯩꯁꯥꯒ ꯂꯩꯖꯔꯒꯗꯤꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯀꯟꯚꯤꯅꯦꯟ ꯑꯣꯏꯅꯕ ꯃꯇꯝ ꯌꯥꯝ ꯁꯝꯖꯜꯂꯛꯄꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟꯗ ꯍꯥꯄꯛꯅꯕꯅꯦꯕ ꯍꯣꯜ ꯐꯨꯗꯁꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯗꯕꯅꯦꯕꯀꯣ ꯁꯤꯈꯛ ꯅꯠꯇꯕꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅꯅꯦ ꯁꯄ꯭ꯂꯤꯃꯦꯟ ꯑꯃ ꯆꯥꯔꯒꯗꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯔꯁꯤꯅꯦ ꯁꯦꯛ ꯍꯥꯏꯒꯦꯔꯥ ꯀꯩꯗꯧꯒꯦ ꯊꯛꯆꯜꯂꯦ ꯍꯥꯏꯔꯁꯦꯕ ꯁꯤꯒꯤꯁꯦ ꯊꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯇꯧꯔꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯛꯄ ꯃꯇꯝꯗ ꯋꯦꯠ ꯂꯣꯁꯇ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯄꯥꯡꯒꯅꯦꯕ ꯋꯤꯜ ꯍꯦꯜꯞ ꯍꯥꯏꯁꯦꯀꯣ ꯅꯪ ꯃꯇꯦꯡꯗꯤ ꯄꯥꯡꯒꯅꯦꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯗꯨꯒꯤ ꯁꯄ꯭ꯂꯤꯃꯦꯟꯗꯨꯅ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯗꯤ ꯇꯧꯍꯜꯂꯛꯑꯔꯣꯏꯕ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯄꯩꯁꯥꯁꯨ ꯇꯥꯡꯉꯦ ꯍꯣꯏ ꯄꯩꯁꯥꯒꯤꯕꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅ ꯊꯛꯆꯔꯖꯅꯤ ꯑꯗꯣ ꯅꯪꯅ ꯄꯩꯁꯥ ꯈꯔ ꯕꯖꯦꯠ ꯐ꯭ꯔꯦꯟꯂꯤꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯄ꯭ꯂꯤꯃꯦꯟ ꯁꯨꯡꯌꯥꯎ ꯌꯥꯎꯔꯨꯅꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦꯀꯣ ꯍꯣꯜ ꯐꯨꯗꯁ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯤꯌꯨꯕ ꯍꯣꯜ ꯐꯨꯗꯁꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯄ꯭ꯂꯤꯃꯦꯟꯁꯦꯀꯣ ꯁꯄ꯭ꯂꯤꯃꯦꯟ ꯌꯣꯟꯕ ꯃꯤꯈꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯃ ꯂꯩꯒꯅꯦꯕꯀꯣ ꯑꯁ ꯅꯪ ꯍꯣꯜ ꯐꯨꯗꯁꯇꯒꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯑꯗꯨꯒꯤꯗꯣ ꯊꯥꯖꯔꯨꯅꯨꯀꯣ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯔꯥꯟꯕꯅꯦ ꯁꯄ꯭ꯂꯤꯃꯦꯟꯗꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯍꯣꯜ ꯐꯨꯗꯁꯇꯒꯤ ꯐꯪꯕ ꯍꯦꯛ ꯉꯝꯃꯛꯇꯕ ꯁꯄ꯭ꯂꯤꯃꯦꯟ ꯈꯔꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯆꯥꯅꯔꯤꯈꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯤꯟ ꯑꯗꯨꯗꯥꯒ ꯂꯩꯔꯤꯈꯩꯁꯤꯗꯤꯀꯣ ꯅꯨꯄꯤꯈꯩꯅ ꯌꯥꯝ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯤ ꯍꯣꯜ ꯐꯨꯗꯁꯇꯒꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯣꯠꯅꯦꯕꯀꯣ ꯅꯪꯅ ꯁꯄ꯭ꯂꯤꯃꯦꯟꯗ ꯊꯥꯖꯕ ꯊꯝꯕꯤꯔꯨꯅꯣ ꯍꯥꯏꯗꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯁꯄ꯭ꯂꯤꯃꯦꯟꯅ ꯃꯇꯦꯡꯗꯤ ꯄꯥꯡꯒꯅꯤ ꯆꯨꯝꯃꯦ ꯅꯪꯅ ꯄꯩꯁꯥꯒ ꯂꯩꯖꯔꯦ ꯑꯣꯔ ꯅꯪ ꯍꯣꯜ ꯐꯨꯗꯁꯇꯣ ꯆꯥꯕ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯁꯦꯞ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯁꯄ꯭ꯂꯤꯃꯦꯟꯗ ꯊꯥꯗꯕꯤꯔꯣ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯁꯄ꯭ꯂꯤꯃꯦꯟꯗꯕꯨ ꯅꯪ ꯀꯣꯛ ꯊꯥꯗꯍꯟꯅꯤꯡꯗꯦ ꯍꯣꯜ ꯐꯨꯗꯁ ꯍꯥꯟꯅ ꯆꯥꯔꯣ ꯑꯗꯨꯒ ꯅꯪ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯌꯣ ꯑꯗꯨ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯁꯄ꯭ꯂꯤꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯪꯉꯒꯗꯤ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯁꯄ꯭ꯂꯤꯃꯦꯟ ꯈꯛꯇꯅ ꯋꯦꯠ ꯂꯣꯁ ꯇꯧꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯧꯍꯜꯂꯣꯏ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯅꯤꯁꯨꯕꯁꯦ ꯁꯄ꯭ꯂꯤꯃꯦꯟꯗ ꯌꯥꯝ ꯊꯥꯖꯕ ꯊꯝꯕꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯊꯦꯡꯅꯕꯁꯤꯀꯣ
ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯈꯟꯕ ꯑꯃ ꯂꯩꯌꯦꯕ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯈꯟꯕꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯒ ꯃꯔꯤ ꯂꯩꯅꯔꯦꯕ ꯃꯔꯝꯗꯤꯀꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯒꯦꯕꯀꯣ ꯑꯩꯁꯦ 2021ꯒꯤ ꯅꯕꯦꯝꯕꯔꯗ ꯑꯩ ꯅꯨꯄꯤ ꯑꯍꯥꯟꯕ ꯀꯣꯏꯗꯕꯁꯦ ꯀꯥꯏꯗꯕ ꯇꯥꯏꯃꯤꯡꯗꯀꯣ ꯊꯃꯣꯏ ꯀꯥꯏꯔꯤꯉꯩꯗ ꯑꯩ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯋꯦꯕꯀꯣ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯍꯧꯔꯨꯅꯨ ꯍꯥꯏꯌꯦ ꯃꯇꯝꯗꯨꯗ ꯑꯩ ꯑꯉꯥꯡꯁꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯩꯁା ꯄꯨꯊꯣꯛꯑꯦ ꯑꯩꯅ ꯄꯩꯁꯥ ꯄꯨꯊꯣꯛꯆꯗꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯕꯥꯅ ꯖꯤꯝ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯕꯀꯣ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯅꯤ ꯍꯥꯏꯕ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯍꯥꯏꯁꯦ ꯏꯃꯨꯡꯁꯦ ꯄꯩꯁꯥꯁꯨ ꯀꯩꯁꯨ ꯄꯥꯏꯗꯕꯅꯤ나 ꯃꯣꯏꯅ ꯑꯩ ꯏꯁꯥꯅ ꯊꯣꯛꯆꯕ ꯅꯠꯇꯕꯅꯤ ꯃꯣꯏꯅ ꯍꯨꯜꯂꯛꯇꯣꯏꯅꯤꯗꯣ ꯑꯩꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯄꯩꯁꯥꯗꯤ ꯃꯣꯏꯅ ꯄꯤꯔꯛꯇꯣꯏꯅꯤꯗꯣ ꯑꯗꯨꯅ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯪꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯨꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯁꯥꯟꯅꯍꯟꯅꯤꯡꯗꯕꯗꯣ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯤꯈꯩꯅ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯕꯁꯦ ꯁꯄ꯭ꯂꯤꯃꯦꯟꯒ ꯃꯈꯜ ꯃꯈꯜ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯃ ꯈꯟꯕ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ ꯖꯤꯝ ꯁꯥꯟꯅꯩ ꯍꯥꯏꯔꯒꯗꯤ ꯁꯄ꯭ꯂꯤꯃꯦꯟꯗꯣ ꯀꯩꯗꯣ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕꯈꯩꯁꯦ ꯂꯣꯏ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯄ꯭ꯂꯤꯃꯦꯟꯒ ꯆꯥꯈꯠꯂꯛꯑꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯥꯅ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯈꯤꯕꯗꯣ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯄꯨꯁꯜꯂꯛꯈꯤꯕ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗꯁꯨꯀꯣ ꯅꯨꯄꯤꯈꯩ ꯑꯣꯏꯔꯣ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯈꯜ ꯃꯈꯜ ꯉꯥꯛꯇꯅꯦ ꯆꯥꯗꯣꯏꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯎꯕ ꯃꯈꯜ ꯃꯈꯜ ꯐꯖꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯆꯥꯅꯔꯤꯕꯈꯩꯁꯦ ꯂꯋꯥꯏꯒꯤ ꯆꯤꯟꯖꯥꯛꯅꯦ ꯀꯥꯏꯅ ꯈꯜꯂꯛꯀꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯨꯒꯗꯣ ꯑꯝꯇ ꯍꯨꯟꯗꯣꯛꯑꯝꯃꯗꯕꯅꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟꯒꯤ ꯆꯤꯟꯖꯥꯛ ꯉꯥꯛꯇ ꯆꯥꯔꯛꯀꯗꯕꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯤꯡꯉꯦꯕ ꯆꯪꯗꯦꯕ ꯑꯗꯨ ꯁꯤ ꯁꯨꯡꯆꯪ ꯆꯪꯗꯦꯕ ꯉꯁꯥꯏꯒꯤ ꯅꯪ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯔꯦ ꯍꯥꯏꯔꯒꯗꯤ ꯆꯨꯝꯃꯦ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯖꯤꯝꯁꯨ ꯁꯥꯟꯅꯔꯤꯅꯦꯃꯤ ꯖꯤꯝ ꯑꯩ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯄ꯭ꯂꯤꯃꯦꯟ ꯁꯨꯡꯌꯥꯎ ꯌꯥꯎꯔꯛꯇꯦ ꯍꯧꯖꯤꯛꯁꯨ ꯖꯁ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠꯅ ꯑꯃꯈꯛ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯨ ꯑꯍꯣꯡꯕ ꯄꯣꯠꯅꯦ ꯑꯩ ꯄ꯭ꯔꯣꯇꯤꯟ ꯕꯥꯎꯗꯐꯥꯎ ꯊꯛꯇꯦꯕ ꯑꯩ ꯖꯤꯝ ꯁꯥꯟꯅꯩꯁꯦ ꯑꯗꯣ ꯑꯩ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯑꯗꯨꯝ ꯇꯧꯔꯦ ꯑꯩ ꯃꯁꯜꯁꯨ ꯑꯗꯨꯝ ꯕꯤꯜ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯅ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯍꯟꯗꯕꯤꯗ ꯇꯧꯕ ꯌꯥꯕꯅꯦꯕ ꯗꯥꯏꯇꯤꯡꯒ ꯇꯧꯔꯕꯀꯣ ꯋꯦꯠ ꯂꯣꯁ ꯈꯛꯇꯒꯤꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯍꯟꯗꯕꯤꯗ ꯌꯥꯏ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯁꯄ꯭ꯂꯤꯃꯦꯟ ꯄ꯭ꯔꯣꯇꯤꯟ ꯁꯦꯛ ꯑꯗꯨ ꯑꯗꯥ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯈꯔ ꯍꯥꯏꯒꯠꯂꯛ ꯇꯥꯕꯅꯤ ꯑꯗꯣ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯣꯏ ꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯗꯣ ꯆꯪꯗꯕꯅꯤ ꯑꯩꯅꯒ ꯍꯥꯡꯕꯗꯀꯣ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ ꯕ꯭ꯔꯣ ꯑꯩ ꯊꯥꯗꯕꯁꯦ ꯑꯩꯗꯤ ꯕꯖꯦꯠꯅꯤꯅꯦ ꯈꯣꯠꯂꯤꯅꯦ ꯀꯥꯏ ꯍꯥꯏꯔꯛꯑꯅꯦꯕꯀꯣ ꯑꯩꯅ 14 days ꯆꯦꯂꯦꯟꯖꯀꯤ ꯖꯣꯏꯟ ꯇꯧꯕꯗꯤ ꯄꯩꯁꯥꯐꯥꯎ ꯌꯥꯎꯅ ꯍꯪꯉꯦꯕ ꯑꯩ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯗꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤꯕꯨ ꯍꯪꯉꯦꯕ ꯃꯔꯝꯗꯤ ꯅꯪ ꯆꯦꯡ ꯋꯥꯟꯕꯒꯤ ꯇꯥꯏꯞꯇꯗꯤ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯈꯔꯗꯤ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯅꯨꯡꯇꯤꯖꯥꯒꯤꯅꯦ ꯅꯪ ꯆꯥꯕꯁꯦ ꯆꯦꯡꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯪ ꯋꯥꯅ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯆꯞ ꯃꯥꯟꯅꯩꯕ ꯋꯦꯠ ꯂꯣꯁꯀꯤ ꯅꯪ ꯗꯥꯏꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯅꯪ ꯅꯣꯡꯃꯈꯛ ꯄꯩꯁꯥ ꯑꯃ ꯆꯠ ꯂꯥꯎꯅ ꯄꯤꯊꯣꯛꯈꯤꯗꯣꯏ ꯅꯠꯇꯦꯕ ꯑꯗꯨꯝꯗꯤ ꯆꯪꯉꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯍꯥꯟꯅ ꯈꯟꯍꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯂꯨꯄꯥ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯗꯣꯏꯅꯣꯅ ꯑꯩꯅ ꯍꯥꯟꯅ ꯍꯪꯒꯅꯤ ꯑꯗ ꯅꯨꯄꯤ ꯂꯨꯄꯥ 50 ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯅꯤ ꯂꯨꯄꯥ 70 ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯅꯤ ꯂꯨꯄꯥ 100 ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯅꯤ 100ꯗꯒꯤ ꯍꯦꯟꯕꯁꯦ ꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯅ ꯃꯁꯥ ꯄꯩꯁా ꯄꯥꯏꯖꯔꯗꯤ ꯑꯄꯥꯏꯕ ꯃꯤꯒꯤꯗꯤ ꯄꯥꯏꯕ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯕꯖꯦꯠ ꯐ꯭ꯔꯦꯟꯂꯤ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯕꯖꯦꯠ ꯐ꯭ꯔꯦꯟꯂꯤꯗ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯞ ꯇꯧꯔꯛꯄ ꯑꯃꯁꯨ ꯂꯩꯕꯅꯦꯕꯀꯣ ꯅꯪ ꯌꯦꯡꯉꯨꯕ ꯍꯧꯖꯤꯛ ꯅꯪ ꯗꯥꯏꯇꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤꯗꯤ ꯅꯪꯁꯦ ꯀꯩꯅꯣ ꯖꯪ ꯐꯨꯗ ꯀꯩꯀꯥꯁꯦ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯀꯥꯡꯍꯧ ꯕꯣꯔꯥꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯌꯨꯛꯇ ꯕꯦꯀꯔꯤꯒꯤ ꯑꯥꯏꯇꯦꯝꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯄ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯅꯪ ꯗꯥꯏꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯗ ꯂꯩꯒꯗꯕ ꯄꯩꯁꯥꯗꯣ ꯅꯪꯒꯤ ꯍꯦꯜꯗꯤ ꯍꯣꯜ ꯐꯨꯗꯁ ꯀꯩꯀꯥꯗꯣ ꯊꯥꯗꯔꯛꯄꯩ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯪꯗꯕꯅꯦ ꯍꯥꯏꯅꯤꯡꯉꯦ ꯑꯁꯦꯡꯕ ꯌꯥꯝ ꯆꯪꯗꯕꯅꯦ ꯍꯥꯏꯅꯤꯡꯉꯦ ꯁꯤꯃꯗꯤꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯃꯗꯤ ꯊꯥꯗꯣꯛꯄꯤꯔꯣꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯕꯁꯦꯀꯣ ꯋꯦꯠ ꯌꯥꯝ ꯊꯨꯅ ꯇꯥꯅꯤꯡꯉꯦꯕ ꯃꯤꯈꯩꯁꯦ ꯋꯦꯠ ꯌꯥꯝ ꯊꯨꯅ ꯇꯥꯅꯤꯡꯕꯁꯦꯀꯣ ꯅꯣꯔꯤꯒꯤ ꯉꯁꯤꯃꯛꯇ ꯊꯣꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯄꯨꯡ 4ꯅꯦ ꯐꯨꯔꯤꯠ ꯍꯥꯞꯄꯦ ꯀꯩꯅꯣ ꯑꯄꯥꯕ ꯂꯤꯠꯂꯁꯨ ꯄꯨꯡ 4ꯅꯤꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯆꯜ ꯑꯃ ꯉꯔꯥꯡ ꯑꯍꯤꯡꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦꯕꯀꯣ ꯉꯔꯥꯡ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯝꯕꯅꯦ ꯀꯩꯅꯣꯗ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯔ ꯀꯩꯅꯣ ꯑꯗꯨꯗ ꯃꯥꯁꯦ ꯑꯍꯤꯡꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦꯕꯀꯣ ꯃꯥ ꯍꯥꯏꯁꯦ ꯋꯦꯠ ꯊꯨꯅ ꯇꯥꯅꯤꯡꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯩꯅ ꯇꯥꯕ ꯌꯥꯔꯣꯏ ꯉꯝꯗꯤ ꯉꯝꯅꯤ ꯑꯗꯨꯕꯨ ꯇꯥꯔꯣꯏꯅ ꯐꯔꯣꯏꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯋꯦꯠ ꯊꯨꯅ ꯇꯥꯅꯤꯡꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯃ ꯍꯥꯏꯕꯤꯒꯦꯕꯀꯣ ꯋꯦꯠꯁꯦ ꯇꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯪꯉꯗꯤ ꯌꯥꯗꯤ ꯌꯥꯏꯑꯕ ꯋꯦꯠꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯛꯊꯛꯏꯈꯩ ꯃꯥꯁꯦ ꯇꯥꯍꯟꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯀꯛꯊꯔꯤꯈꯩ ꯇꯥꯍꯟꯕ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯅ ꯋꯦꯠ ꯌꯥꯝ ꯊꯨꯅ ꯇꯥꯈꯠꯂꯛꯄ ꯃꯇꯝꯗꯅꯦ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯒꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯁꯤꯗꯒꯤ ꯌꯥꯝ ꯀꯛꯊꯔꯒꯅꯦꯕ ꯑꯩꯈꯣꯏꯅ ꯆꯥꯔꯝꯕ ꯆꯥꯡꯗꯒꯤ ꯀꯩꯅꯣꯃꯨꯛꯅꯦꯕ 500ꯃꯨꯛꯅꯦꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯒꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯩꯁꯥ ꯊꯥꯖꯤꯜꯂꯒꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯩꯁꯥꯗꯒꯤ ꯂꯨꯄꯥ 150ꯃꯨꯛꯅꯦꯕ ꯀꯛꯊꯔꯛꯇꯣꯏꯁꯦ ꯁꯤꯒꯤꯁꯤꯅ ꯍꯞꯇꯥ ꯑꯃꯗ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯇꯥꯅꯕ ꯍꯣꯠꯅꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯒꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯗꯤ ꯔꯦꯟꯖꯅꯦꯕꯀꯣ ꯁꯤꯗꯅꯦꯕ ꯇꯧꯔꯛꯇꯣꯏꯁꯦ ꯁꯤꯗ 150 ꯀꯛꯊꯗꯕꯤꯗ 1000 ꯑꯃ ꯊꯛ ꯂꯥꯎꯅ ꯀꯛꯊ ꯌꯥꯗꯤ ꯌꯥꯏꯑꯕ ꯑꯗꯨꯒ ꯅꯪ ꯄꯩꯁꯥꯁꯦ ꯈꯔ ꯍꯦꯟꯅ ꯊꯨꯅ ꯁꯦꯞ ꯇꯧꯔꯛꯀꯅꯦꯕ ꯋꯦꯠꯇꯁꯨ ꯈꯔ ꯍꯦꯟꯅ ꯊꯨꯅ ꯇꯥꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯕꯨ ꯅꯪ ꯅꯁꯥ ꯅꯇꯣꯝꯗꯗꯤ ꯌꯥꯝ ꯋꯥꯒꯅꯦꯕ ꯅꯪ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯩꯁꯥꯗꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯛꯊꯔꯛꯄꯅꯤꯅꯀꯣ ꯅꯪ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯗꯣ ꯑꯃꯗꯁꯨ ꯐꯔꯛ ꯂꯣꯏ ꯇꯥꯅꯤꯕ ꯆꯞ ꯃꯥꯟꯅꯩꯕ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗꯁꯨ ꯅꯪꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯀꯛꯊꯔꯛꯑꯒꯗꯤ ꯅꯪ ꯋꯥꯔꯅꯤ ꯑꯗꯒꯤꯗꯤ ꯅꯪ ꯖꯤꯝꯒ ꯁꯥꯟꯅꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯔꯁꯤꯅꯤ ꯖꯤꯝ ꯁꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯃꯁꯜ ꯑꯣꯏꯅ ꯂꯣꯁ ꯇꯧꯔꯛꯀꯅꯦꯕ ꯐꯦꯠ ꯂꯣꯁꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯠꯁꯤꯅꯦꯕ ꯍꯟꯊꯕ ꯄꯥꯝꯃꯤꯁꯦ ꯋꯦꯠ ꯂꯣꯁ ꯍꯥꯏꯕ ꯑꯃꯒ ꯐꯦꯠ ꯂꯣꯁ ꯍꯥꯏꯕ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯋꯦꯠ ꯂꯣꯁ ꯍꯥꯏꯕ ꯃꯇꯝꯁꯤꯗꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯅ ꯋꯥꯇꯔ ꯋꯦꯠ ꯍꯟꯊꯔꯛꯄ ꯌꯥꯏ ꯐꯦꯠ ꯍꯟꯊꯔꯛꯄ ꯌꯥꯏ ꯃꯁꯜ ꯍꯟꯊꯔꯛꯄ ꯌꯥꯏ ꯁꯤꯒꯤꯁꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯐꯦꯠ ꯂꯣꯁ ꯍꯥꯏꯅ ꯐꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯗꯟꯗꯜ ꯂꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯈꯛꯇꯅꯦꯕꯀꯣ ꯍꯟꯊꯕ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯋꯦꯠ ꯌꯥꯝ ꯊꯨꯅ ꯇꯥꯅꯤꯡꯒꯅꯣ ꯋꯦꯠ ꯊꯨꯅ ꯇꯥꯅꯤꯡꯕ ꯍꯥꯏꯁꯦꯀꯣ ꯑꯃꯁꯨ ꯍꯥꯏꯕꯤꯒꯦꯕꯀꯣ ꯋꯦꯠ ꯌꯥꯝ ꯊꯨꯅ ꯇꯥꯅꯤꯡꯕꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯕꯁꯤꯀꯣ ꯅꯪꯅ ꯋꯦꯠꯁꯦ ꯃꯇꯝ ꯑꯃ ꯌꯥꯝ ꯈꯥꯡꯗꯅ ꯍꯥꯏꯔꯁꯨꯀꯣ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯑꯃ ꯆꯠꯀꯗꯕꯁꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯑꯃ ꯆꯠꯂꯝꯃꯦꯕꯀꯣ ꯅꯪ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤ ꯁꯤ ꯅꯤꯌꯣꯝ ꯆꯨꯝꯗꯕꯤꯗ ꯆꯠꯂꯤꯕ ꯂꯝꯕꯤꯅꯦ ꯆꯠꯁꯟꯗꯅ ꯈꯣꯠꯇ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯦ ꯅꯪꯅꯅꯦ ꯑꯁ ꯑꯩꯁꯦ ꯅꯤꯌꯣꯝ ꯆꯨꯝꯒꯥꯏꯔꯗꯕꯅꯤ ꯍꯦꯛꯇ ꯅꯩꯈꯥꯏꯔꯗꯕꯅꯤ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯁꯦ ꯆꯪꯕ ꯍꯧꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯆꯠ ꯂꯥꯎꯅ ꯂꯥꯛꯁꯜꯂꯦꯕꯀꯣ ꯁꯤꯒꯤ ꯑꯃ
sida kano national highway amada chatlambase ko kayani mori lambi de chatlambase sona kan moirang lambi de chatlauna othore ko moirang lambi jina afabani na haje ko sigi da lokthoro ko matamda nang ge khudak da chatlaun change to matamda nang wa ga ne ba sida moirang lambi ji straight chatle haje ne nang we ti ta han ba je nang na kumai raw am ta yaw ta ba na ma na gi birthday ga am ta yaw ta ba nupi nupa ko date kam de ta ba date ka sali ge da sai di ya de adu sa ba ka ibo to na to ni de ba ko be ra ga ni adu to ko no ko adu na ne akhoi birthday ni khangde amani khangde junk food nang khado charak pani khangde loi ma akhoi na ne handle to ya na mo do thambiyo ba adu re ga nang dieting to mo yam nuai na chat ka ne ko dieting to bu nang am strict o chale ha ga nang ngam di ngam gi be mam di nang ai tha ni to ga la ge ji jo tha ni de kg ke aro ha o wei to ga ha ji adu tha ni to re ha ji dieting ya strict ta nang sa gi lambi ama da cha law na chat pi do si gi lambi je nang he loi ba ne adum chat ta ba ya ro ga do re ga nang ngam ma dra ba nang tha ni hau do na ne ka rin to ri ji hey chalo ta noi kari giro salak to khali ji kai giro mi video ra video udra chalo moi ju ngan na khoi ngan na hol de moi ju ngan na hol adu tane ai mai bi ge ba noi na hoji ki lambi ma yam strict oi lambi do chatle ha ga nang ngam ni ha ga adu dum chat ta ba adu ge yam phai ne okay ta ne we thu na ta ge na adu pha ne strict oi ga ta ba adu gi poto ngam moi bo ga sho khoi chap ta akhoi imana ba pun mo kho pa ina se ha je si ko me yaw ka ne bo akhoi gi live je nang dieting nga ta na lo cham ba ya na te na ko adu na ne nang ha na gi tap na weight loss to bu ji na ko nang nong kha do na ma na ba pun mo loi ma ya ra ka ne bo adu yam nuai chat ka ne bo ko adu ga nang ga sai weight thu na ta ba ha bi nang ne am khang ta gi poto ko nang ne khang ngam ta ba ma tam de ne ko nang anu weight to regain to ka ne kg manga ta ha na kg manga ma hang ga ka ne adu dei we na hang ga la pe ba dei nang dieting to ni ga ro ko nga mo su ya wa ra to ro we je hang ga le ha na adu si gi po je sung to bi ga no weight loss to bu ma tam de ne ko yam tap na ne ko slow and steady with the rest na haina babla do aduna yam tapna tapna to biyo ko aduna nangi lisang se na follow to ya gani nang result jo dum phajana u gani simale ko aduga yam last oina ko ama ha bige simadi karo ni ate negative tin ate ko problem ma thingna buji ko mi ge ya yam da nungai na weight loss to ba ai gi nakta la ko je ha bidi ahan boy na ko mo je yam khang da bi de le me ha di complicated ho la ko amana ama ha ko yo khang hai di dum ya ma ne ba ai cha ko mi na khang hai ama ne hai pa sai na hai ram de ne ko ado ama bo ro hai ge ko akoi je akhang hai yam ya ma ne ko sai je la poi cha ro hai ne amana si gi exercise to hai amana si cha no hai ne amana zumba chong bu du kai gi no lo yam ko ma hun ba ne ko si gi po cha ai gi nak ta la ai hai ga de ai di ai mak ti yam simple no na hai pa sa ba ko ba adu de hai ro ba ai ko adu khang de hai ai ja ja ado ai di simplify di yam to bu ne ba ai gi sigi lambi je khang chatlo ha ba lai ta ba ne ba ai gi nang na cha na ba lambi ne ba ni cha han de ji ko sida mi ge je we je yam nuai tai ha ba gi ma ni ko ha na ko yam ngao ro ga le ba je ko yam ngao le ba je ai na complicated o hin bi ro simplify to bi ne ko nang na pa mi lambi na sigi lambi je do sigi lambi yam thu ma le nang cha to jo ya ro ngara for example ngara gi cha ma ha do ai adu mai do ya ro ne ai na ha ga ne ba ai na ha bi ne sing sing do adu mai to ha ga di wa ga ni adu di weight loss je sumai to no fa ne exercise ra sigi je nang ga cha na ga di to bi ro ha ga lo ma ga to bi ma tam ne moi je yam phajana ni chumna chatpa ngame ba ahan ba oina ko ai credit am loge maramdi aina foundation ji madi aina 14 days challenge da foundation ji madi fa pb ne ko sumai to we ko but any we lo si ma tang da dot le ko ma aina clear to bi ne ko adu ga na ahan be je khatane ba aina credit lo ni je matung tar pa dine moi ma sa lo phajana follow to je asing ba aina ga yam hena yeng je le na 14 days monitor di lom to ne ko ado ma sa ma to ne hena follow to le ko ai je bias ti or ga ngani ko khara maramdi habdi ai gi nak lai di aina weight loss to lo nang noi ma le lo sila ka ga aina ga mana ga le ga pusal ga inda sem na te ba ai di masana join to jara ge na masana ai je weight loss to ge khol ge na adumai na ayam ba lak pa nga ta ni ayam ba na te pull up ni da ai go da refer to ke have yaw do ai refer to ai hai mi no jinu si da na refer to bi ra ke hai ko as refer to do so bu bro masam to do ni je ni ka da lak se jani na maram di siri ya ba na te ba aina fana na mo de hinjang au gum thong ga ju nang na cha ro ni cha ro di pa le te mi ado ai ni hinjang hau bo hau to moi thong ga di nang na ko cha bu cha ni ga di ta cha gi ne ba ado ai di hinjang hau di thong ye wari do adu no ko ai ama hai di si ma di yam ti ne masada commitment ama le ga di lai ni ko ai na ta lak pa je aduna weight loss ki je ai na lambi ji bu chum na ta kra ga di lambi chum na ta pa je na na ne ba akoi thowa gi ko las ki ta ta ko ti na ne ko ado thowa ko la sai je akoi sai ju khan ne ra di ngarang cm gi pau do ko ye ko ado akoi sai ju ne ra di khra ko ado ko ro de ai wa hai gi cm gi ta ga sang ne ngarang gi sing de mai ke ra gi cm oi ga ko ado ja
ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯀꯣꯏꯂꯥꯁ ꯇꯧꯅꯅꯦ ꯅꯥꯟꯅ ꯆꯠꯄ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯅꯦꯕ ꯋꯦꯠ ꯂꯣꯁꯀꯤꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯨꯗ ꯑꯩꯅꯅꯦ ꯁꯤꯗ ꯂꯩꯔꯦꯅ ꯃꯣꯏꯒꯤ ꯖꯒꯥꯗꯨꯗ ꯅꯪꯒꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯣ ꯅꯪꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯣꯅ ꯍꯥꯏꯐꯦꯠ ꯒꯥꯏꯗ ꯇꯧꯕꯤꯈꯤꯕ ꯃꯇꯝꯗꯅꯦ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯆꯠꯆꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯃꯗꯤꯀꯣ ꯋꯦꯠ ꯂꯣꯁꯀꯤꯁꯦ ꯅꯪꯁꯨ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯥꯟꯅꯗꯒꯤ ꯀꯣꯛ ꯉꯥꯎꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ 14 days challenge ꯖꯣꯏꯟ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯅꯤ ꯑꯩꯒ ꯄꯔꯁꯣꯅꯦꯜꯂꯤ ꯗꯥꯏꯔꯦꯛ ꯋꯔꯛ ꯇꯧꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯒꯀꯣ ꯁꯤꯒꯤ ꯁꯔꯚꯤꯁꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯤꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕꯗꯤ ꯑꯩ ꯐꯪꯉꯔꯣꯏꯕ ꯍꯥꯏꯒꯦ ꯃꯔꯝꯗꯤ ꯅꯪ ꯄꯩꯁꯥ ꯁꯦꯞ ꯇꯧꯔꯛꯑꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯑꯩ ꯁꯄ꯭ꯂꯤꯃꯦꯟ ꯀꯩꯁꯨ ꯔꯤꯀꯃꯦꯟ ꯇꯧꯔꯣꯏꯕ ꯅꯉꯣꯟꯗ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯍꯣꯜ ꯐꯨꯗꯁ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯅꯪ ꯃꯇꯝꯁꯨ ꯑꯃꯨꯛ ꯁꯦꯞ ꯇꯧꯔꯅꯤꯕꯀꯣ ꯃꯇꯝ ꯁꯦꯞ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯪ ꯅꯍꯥꯟꯈꯩ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯗꯨ ꯅꯠꯇꯦꯕ ꯅꯪ ꯅꯁꯥꯗ ꯗꯥꯏꯔꯦꯛ ꯋꯔꯛ ꯇꯧꯔꯗꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃꯗ ꯋꯔꯛ ꯇꯧꯈ꯭ꯔꯕ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯋꯔꯛ ꯇꯧꯔꯕ ꯁꯤꯁꯇꯦꯝꯗ ꯅꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯅꯪ 14 days challenge ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯥꯗ ꯄꯤꯟ ꯀꯃꯦꯟꯇ ꯂꯤꯡ ꯑꯃ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯊꯣꯛꯑꯣꯕꯀꯣ ꯑꯗꯨꯒ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯑꯗꯨꯝ ꯔꯦꯖꯤꯁꯇꯔ ꯇꯧꯊꯣꯛꯑꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯕꯥꯅꯤ ꯍꯥꯏꯔꯦꯅꯦ ꯑꯩꯈꯣꯏ ꯈꯔꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯕꯀꯣ 5 problems ꯍꯥꯏꯔꯒꯗꯤꯀꯣ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯅꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯌꯥꯝ ꯆꯥꯕꯩꯗꯤ ꯅꯣꯏꯗꯣ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯀꯦꯂꯣꯔꯤꯁ ꯀꯥꯎꯟ ꯇꯧ ꯀꯦꯂꯣꯔꯤꯁ ꯇ꯭ꯔꯦꯛ ꯇꯧ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪ ꯀꯌꯥꯝ ꯆꯥꯗꯦꯁꯦ ꯈꯪꯉꯛꯀꯅꯤ ꯑꯗꯒꯤ ꯁꯄ꯭ꯂꯤꯃꯦꯟꯗ ꯊꯥꯖꯕꯗꯣꯀꯣ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯤꯃ ꯈꯪꯕꯤꯌꯨꯀꯣ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯔꯒ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯅꯣ ꯁꯄ꯭ꯂꯤꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯪꯉꯒꯗꯤ ꯌꯦꯁ ꯑꯗꯣ ꯅꯪ ꯄꯩꯁꯥꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯄ꯭ꯂꯤꯃꯦꯟ ꯑꯍꯥꯟꯕꯗ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯁꯤ ꯅꯪꯅ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯔꯛꯄꯒꯤꯅꯤꯀꯣ ꯁꯄ꯭ꯂꯤꯃꯦꯟꯒ ꯌꯥꯎꯗ꯭ꯔꯗꯤ ꯄꯩꯁꯥ ꯈꯤꯇꯪꯈꯛ ꯆꯪꯍꯜꯂꯒ ꯌꯥꯕꯅꯦ ꯑꯗꯨꯒ ꯋꯦꯠ ꯌꯥꯝ ꯊꯨꯅ ꯇꯥꯅꯤꯡꯕꯗꯣ ꯑꯗꯨꯝꯕꯁꯨ ꯇꯧꯕꯤꯒꯅꯨ ꯋꯦꯠ ꯌꯥꯝ ꯊꯨꯅ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯋꯥꯔꯛꯀꯅꯤ ꯃꯁꯜ ꯂꯣꯁ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯒꯤ ꯋꯦꯠꯇꯣ ꯑꯃꯨꯛ ꯔꯤꯒꯦꯟ ꯇꯧꯔꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯕ ꯌꯥꯏ ꯅꯪꯅ ꯀꯃꯤꯠꯃꯦꯟ ꯈꯔ ꯂꯩꯖꯔꯒꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯕꯨ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯁꯤꯅꯦ ꯋꯥꯔꯤꯕꯨ 14 days ꯖꯣꯏꯟ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯏꯁꯥꯗꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯗꯣ 14 days ꯖꯣꯏꯟ ꯇꯧꯅꯤꯡꯉꯒꯗꯤ ꯃꯈꯥꯗ ꯄꯤꯟ ꯀꯃꯦꯟꯇ ꯂꯤꯡ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯀꯅꯤꯕꯀꯣ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯣ 14 days ꯀꯤ ꯃꯇꯥꯡꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕꯅꯦ ꯑꯗꯨꯒ ꯅꯁꯥꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯁꯟꯕꯤꯔꯣ ꯁꯤꯅꯦ ꯋꯥꯔꯤꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ